Manipur gi Saktam Kannaba hotnabada Tengnoupal District ki Leithao amasung Moltham khul anigi marakta Thawaina Pontha Pikhraba Athouba 18 gi Ningsing kumon thauramga loinana Athouba sing asigi Ningsing Khuvam Maikhum hangdokpagi thauram ama lakliba December 3 da pangthoklagani haina Athouba 18 Ningsing Thouram Lupna meeyam da paojel pirakli Athouba 18 na yatakhiba andro khunau torong thel kamu koireng integrity park ta pangthokpa paugi mpham amada Athouba 18 Ningsing Thouram Lup ki convener na hai mamang chahi da thokhiba laibak thiba thodok amada ireibak iramdam gi damak Thawaina Pontha Pikhraba Athouba 18 gi Ningsing Thouram amasung Ningsing Khuvam Maikhum hangdokpagi thauram ama lakliba December 3 da pangthoklagani thauram asi Athouba 18 na yatakhiba andro khunau torong thel kamu koireng integrity park ta ayuki pung 9 dagi pangthokadabani thauram asida miyamna mapung phana saruk yabiyu Athouba singi Ningsing Khuvam asi sagatnaba hotnabada wakhal pangal machak mathum amadi selgi tengbang pirakhiba singdasu tawbimal khangba utli haina mahakna makhatana phongdokhi Haukiba sahi 2023 gi December gi tang marida da Leithao village da Dokta Lakliba Manipur Himalaipak Jamdam gi Tampunda Thawaina Pontha Pikhraba Athouba 18 gi kumon thoram lakliba December gi tang 3 2024 asida uksarakani madi Maikhum hangdokpagi thauram asida aipak miyam punamangna saruk yabiyu haina Athouba 18 gi lupna Jamdam Manipur miyam da hanna nurukjari amadi sabat sakatpa khura asigi da mateng pangpirakpa momtok oina pandrabasu wakhangi report ki sengi mateng pangpirakpa punamapubu saruk yabiyu haina Athouba 18 gi lupna hanna pauyanjari